ꯈꯨꯔꯨꯝꯖꯔꯤ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯆꯦ ꯑꯣꯏꯔꯤꯕ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯑꯃꯗꯤ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯑꯦꯗꯤꯇꯔꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯄꯥꯎꯆꯦꯁꯤꯡꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯁꯤꯡꯗꯥꯗꯥ ꯃꯅꯥꯛꯇ ꯅꯨꯄꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯐꯪꯕꯗꯒꯤ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯀꯥꯡꯆꯨꯞ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯀꯤꯂꯣꯃꯤꯇꯔ 3 ꯂꯣꯝꯗꯃꯛ ꯆꯠꯂꯒ ꯂꯩꯕ ꯁꯤꯡꯗꯥꯗꯥ ꯃꯅꯥꯛꯀꯤ ꯅꯤꯡꯊꯝ ꯂꯣꯛ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯅꯨꯄꯥꯒꯤ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯃ ꯐꯪꯕꯗꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯅꯕꯦꯝꯕꯔ 15, 2024ꯗ ꯂꯩꯃꯈꯣꯡꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯂꯩꯃꯈꯣꯡꯗ ꯂꯩꯕ 58 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ ꯀꯦꯝꯞꯇ ꯊꯕꯛ ꯁꯨꯕ MS.L. ꯕꯤꯅꯣꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯗ ꯁꯨꯄꯔꯚꯥꯏꯖꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯑꯁꯥꯝꯒꯤ ꯀꯁꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯒꯣꯁꯥꯏꯄꯨꯔꯗꯒꯤꯅꯤ ꯃꯁꯥꯒꯤ ꯆꯍꯤ 53 ꯔꯣꯝ ꯁꯨꯈ꯭ꯔꯕꯅꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯃꯥꯔꯗꯣꯟ ꯀꯧꯏ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯝꯂꯣꯛꯇ ꯈꯣꯏ ꯆꯣꯞꯄ ꯆꯠꯄ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯀꯥꯡꯆꯨꯞ PS ꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯂꯣꯏꯅꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯨꯔꯛꯇꯨꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯀꯅꯥꯒꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯀꯣꯛꯀꯤ ꯇꯨꯝꯕ ꯑꯃꯁꯨꯡ ꯑꯣꯏ ꯊꯪꯕ ꯐꯩꯒꯟꯒꯤ ꯁꯔꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯍꯛꯆꯥꯡ ꯑꯃꯒꯤ ꯈꯨꯖꯦꯡꯒꯤ ꯁꯔꯨ 2 ꯈꯨꯠꯀꯤ ꯁꯔꯨ 2ꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯒꯤ ꯂꯧꯈꯠꯂꯛꯇꯨꯅ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜ ꯁꯪꯗ ꯄꯨꯔꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯐꯪꯕꯗꯒꯤ ꯃꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯗꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯕꯦꯂꯥꯔꯥꯅꯤꯗ ngasi nungthil pung 5:39 tarakpada telephone tawduna hangnubada saru polang asigi matangda mangoda police ki maikaidagi wafam amata khangalakpa leitri hairaki wafam asidagi pauchi asna kamal babu gi matangda semkiba JAC gi wangangloi moirangthem ibopi shakta nungthil pung 5:49 tarakpada telephone tawduna hangnubadadi saru polang adu rims ki miral sangda yawraklaba matungda yengba chatkani haina phongdoraki adubu makha tana pauchi asna Velarina ngasi numidang pung 3:50 tarakpada amuk hana telefon tawrubadadi paikhalakide hairi Ratan Thiamda Bharat Ratna Pibinaba MP Sana Jawbana Taksinkhri Manipur amasung Leibag asigi danatana Malengi Theatre gi Fambakta Tomthin Ngalamba Nonga Khraba Sagnairaba Theatre Personality Ratan Thiamda Bharat Ratna Piduna Ikai Khumnabinaba MP Leishemba Sana Jawbana ngasi Rajya Sabha da pukhatkri ngasi Sabha asigi 0 hour gi khudongchaba lawraduna MP na Sagnairaba Theatre Ratan Thiam Lekidrabasu Magonda Leibag asigi khwaidigi wanglaba ikai khumnaba utpegi mana Bharat Ratna Piduna ikai khumnabiyu haina Sabha gi puning chingsinkhibani wafam asi phongdokladuna MP na hai Ratan Thiam na hinglingaida Chakrabihu Andrayog maming leiraba playing puthokchuna Manipur gi traditional art form singbu contemporary theatre techniques singda loinana miyamdo lami Laikidraba theatre gi saknairaba miyoi asi maithong yamba mahak playwright ama oibada natana director writer amasung painter su oiramki mahak ki punsi gi chahi 50 romdi hariba hiram sing asida kathoktuna thodang lorongki mahak Manipur gi oiran National School of Drama dagi ihan hana graduate pass tawrakiba miyoini tungda mahak kumja 1958 dagina 1958 fauba
NSG gi director oirambaga loinana kumja lising ani ga tara humdoi dagina lising ani tara ga tare faubana masigi chairman oiramki laikidrabana kumja lising amaga chamapan ga humdra ga tarukta mahaki chorus repertory theater hangdoktuna experimental amasung khunai ga mari leinaba laibak asigi theater singi manungda masak naiba theater center ama ohelaki laikidrabana hinglingai padmashri yauna sangit natak academy award amasung Sangit Natak Academy Fellowship yauna makhal kaya gi award na leitengduna ikai khumnabo utkrabani hainasu savana fongdoki National News Samuk Patukchari Prime Minister Modi na Middle East Land gi matangda Chief Minister Singha virtual meeting pangthokri Laibak asigi Prime Minister Narendra Modi na hojik Middle East thokliba Land Iran asigi mari lenana laibak asigi state amasung union territory singi Chief Minister Singh yauba virtual meeting ama convene tawkhri ngasi nungchil pangthokiba virtual meeting aduna chayol manga sujalaklaba Land asina pirakadaba Chaitheng sing adu laibak asina mayuknaba lokhatkadaba khongthang singi matangda maruoina khanaki maruoina Iran na Strait of Hormuz thinjinkibana maram oiduna malemgi oiba energy amasung atopa polam sing hana puthoklamba adu chauna apanba pirakpadagi India laingak na yamna cheksin ba mawongda thabak lokhalanaba ngasigi mifam aduda khanaki loinana cheksin thorang lokhatpagi matangda state administration gi maikedagi tangai fadana paikhatkadaba thodang sing aduna yumfam moigedawribani Prime Minister na Team India haina mingthon ba khongjung amagidamak state amadi union territory singi Chief Minister Singda appeal tawki chahi taru ki mamanga thokiba COVID-19 pandemic aduda laibak asna paikhakiba cheksin thorang sing adu ningsingduna ngasigi mifam adu pangthokibani matam adugi national lockdown lokthokchingai mangoinana numit kharani gi mamangda virtual meeting pangthokibani mahangna state amasung union territory gi luchingba sing aduda federal of oiba mawongda cooperation pirinaba appeal tawki masida sunatana changdaba yadaba polam singi supply marakta tana handana state langak pumnamakna akhanaba sem sabagi thabak lokhanaba wafam phongdoki COVID-19 gi wafam pankiba adu langak asige maikaidagi matam aduda karamba mawongda crisis mayokna kibagi haiba adugi thawong ningsingtuna hojik lairiba crisis asisu thengenaba sinminasi haikibani malemgi oina tungda Tangdu lektadaba film asi matam sangkhigadawri maram aduna federal gi oiba khongjangda achetpa firep ka loinana laibak asina lakadariba chaitheng sing asibu mayuknanaba honnaba matam oire haiki Andrada bus thengaina bada mai chakpagi thodokta miyoi tara mari shikri private bus amaga potlum puba truck amaga thengaina ba matungda chawna mai chaktuna Andhra Pradesh ki Markapuram district ta bus tonglakpa passenger tara mari sikri aduga kaya amana asoga pannangkri thodok adugi matangda laibak asigi prime minister amasung president na nungaitaba phongdorakli maina chaktuna sikrava sing adugi manungda tha manga da ngairiba angang amaga loinana nupi manga su yauki Sikhiba miyoi sing adu ayambana construction sector da thabak suba jugalini ayambani loinana thengaina raba matungda mai chakiba thodok aduda passenger kungani thoirom asok apanangki haina mafam adugi senior official amana makata na phongdorakli Pauge agency amada police official amana phongdorakpada tha manga da ngairiba angang adugi mapa adusu thodok aduda sikre aduga mama adudi hinghore hairi Thodok adu ngarang ayupung mga minit kuntra dagina taruk fawagi manungda
Markapuram district ki Rayabaram khungrangdagina Podili tana chatpa lambeda passenger puba bus aduna concrete chip na thalaba dumper truck adagi thaugi tengta thomjinbadagi chawna mai chakpagi thodok adu oirakhibani haina police ki pawna makha tari. International news amuk pathokchari. Ref saisakpa oirambadagi Nepal gi khwaidagi naha oiba Prime Minister Valender Saha wasak laukri. Ref saisakpa ama oiramnaba matungda politics yaurakhiba Valender Sahana ngasi Kathmandu Nepal gi democratic oiba mawongda khallaba Prime Minister ama oibagi wasak laukri. Masagi chahi 35 khakta ngairiba Rashtra Swatantra Party gi luchingba aduna tha taruki matungda KP Sharma Oli lenga ki mahut sinduna anauba Prime Minister oiribani. Ningsing bayabadi Generation G gi protest na KP Sharma Oli na luchingba Nepal lenga pu intuduna leibak aduda anauba democratic oiba mawongda mikhal pangthoklaba matungda Prime Minister khanbagi thabak chatharakibani. Ngasi Kathmandu da leiba leibak adugi President gi office oifam Shital Niwas chap numit yungba pung Taranithoi ga minit 13 da Balendra Saha Nepal gi khwaidagi naha oiba Prime Minister gi wasak adu lauki. Laibak adugi Constitution Article 76 ki matung inna President oiriba Ramchandra Podelna Valendra Sahabo Nepal gi nifuga tarilak suba Prime Minister oina wasak laukibani. Mamang chaigi September thada KP Sharma Olina luchingba coalition lengak adubu corruption, nepotism amasung maruoina Generation G na tathakiba protesting aduga matam manana social media platform kayad ama thingjelakpadagi achauba irang thoraktuna lengak adubu inthukibani. Valendra Sahagi wasak laubagi thoram adu Hindu amasung Buddhist lining gi oiba apunba thoram amaga loinana pangthoki hairi. Valendra Sahana Prime Minister oiraba matungda ahanbagi oina cabinet minister singi masing adu yamna pak chawba oiroidauri. Lengang ki source ki matung ina minister 15 dagi 19 fawba khangani hainasu powasna makhatari. Tha sigi mangada pangthokiba Nepal gi general election da Kathmandu gi mayor amasung Oikiba Valendra Sahana Laibagadugi Matam Sangna Prime Minister Eremnaba KP Sharma Olibu Dapa 5 Constitution da mai thiba pikibani. Gulf land की impact से कोविड पेंडेमिक का अमहा ओइरी व्लादिमीर पुतिन रशिया की प्रेसिडेंट व्लादिमीर पुतिन हौजी USA अमसुंग इरान दा लंदादुना ओइरक्लिबा फिल्म असिना पीरिबा मालेम की ओइबा साफोसी COVID-19 पेंडेमिक न पीबा चैथेंग मानरे हाइना फोंदोक्री लान अदुबु हौरकिबा कांगबु याउना कना अमतना मालेम की तोंगान-तोंगानबा मफमसिंगदा ओइरकदौरिबा अवाबगी फिल्मसिंग अदु चौरागना येंगलुबदा COVID-19 पेंडेमिक ना मतमदा थेंगनकिबा अवाबा अदुगी मानबा अमा सुंगसोय सोयदना ओइरगनी. वाफम सिंग असे पुतिना मॉस्को दा पावरफुल यूनियन ऑफ इंडस्ट्रियलिस्ट अमसुंग एंटरप्रेन्योर्स की कांग्रेस दा सरुग्याबा लाकिबा डेलीगेट सिंगदा फोंदोकिबनी. मालमगी ओइना हौजी लैरिबा लॉजिस्टिक्स मैन्युफैक्चरिंग अमसुंग सप्लाई चेन की मतंगदा अचौबा अपनबा कया अमा गल्फ की कॉन्फ्लिक्ट असिना ओहलबनी. February 19 da US da landaba hokiba adudagi Iran Strait of Hormuz thingjanjuna mafam adongi atopa mafam singda pukikadaba thawsing amata lanhandana lairibani. Aroibada Israel Defense Force Masa Mathanta Kintharak Lagani Chief of Staff Eyal Zamil Liba Unkatnaba Asina Maram Odina Lani Kam Thing Award Pamayuk Nabaga Mari Lenana
Leibak asigi military mapangal masa matomta hantaraglakani haina Israel Defense Force ki Chief of the Staff Lieutenant General 𝐻𝐸𝐬 𝐁𝐫𝐸 phongdokre. Lieutenant Northeast newtv na sandokchariba nungthilgi pau pathokchaba matang ase losinjari miyeng tabiriba pumnamakpu amukasu hanna khurumjari. Northeast window meaning tabiriba mayang punamakpu taramna okchari hauzik mapalamgi thapaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to biningba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan water park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsinbirau Veteran Association Ningthongnai Band na organize tawduna anirak suba oina second state level open kirat and not for boys 2026 lagliba March ki tarik kunipan amasung kunmapanda pangthokani haina tawramba adu khudong chadaba khara leibana maram oiraga lagliba April ki tarik mari amidi mangada pangthok jaragani haina Veteran Association Ningthongnai Band gi maikaidagi miyamda paujal pirakli event asigi mafamna Yeripok Ningthongnai Mayai Lekai near Ningthongnai Public Library loinana admission form lupa sahung khaktamak oijagani amasung form thajin ba yabagi aroiba numitna April ki tarik ani fawbani loinana competition asigi first prize ta lupa listing taret momento amadi certificate second prize tana lupa listing taru momento amadi certificate third prize tana lupa listing manga momento amadi certificate ni loinana consolation prize mangada lupa changa momento amadi certificate thamjari admit card issue tawbagi numitna April ki tang ahumda oigani hena akupa marol ki damak makhada pijariba mobile number 7005087465 natragana 8014382252 natraga 9862180239 da contact to view